NSN Eastern Flank की लान मिसिंग ओइगनी हाइना सिंगना बखुलाई पाइबा सिंगना कुकी बैप्टिस्ट चर्च की लुसिंगबा अमदी यूथ क्लब की प्रेसिडेंट हालमबगा लोइना युम कया मई थरमख्रे हाइरिबा थौदोक असिंग असि अयुक पुंग 4:40 रोम ताबा मतमदा कामजोंग डिस्ट्रिक्ट की हेडक्वार्टर दगी किलोमीटर 30 रोम चटलगा लैबा कुलटू कुकी विलेज ता थोखिबनी लैखिद्रबा कुकी बैप्टिस्ट चर्च की हेड डेकान की लुसिंगबा अदुगी ममिंग एल्थर लटमिलुन हाउकिब कवी अदुगा कोल्टो यूथ क्लब की प्रेसिडेंट अदुगी ममिंगना लुटमिथांग हाउकिब कवी हाइरी थौदोक तोकफम की मनाक नकबदा लैबा खुंजा सिंगना फोंदोरखिबदा मसक खंगदबा खुलाई पाइबा मियोय खरना खुन अदुदा लांदाखिबगा लोइनाना युम सिंग मै थाबगा लोइनाना नोंमै कापखिबा थौदोकता मियोय अनि एदो लैखिदबनी मियोय खरना सोकापन याउखि हाइरी लोइनाना युम 10 रोमना मैना थरमखिबनी हाइरी थौदोक तोकफमदा हेनबा सेक्युरिटी कांगबु संगसिनख्रे हाइरी हौजिक फावबगी ओइनादि थौदोक अदुगी मतंगदा मरि लैनबसिंगी माइकैदगी ऑफिशियल ओइबा रिपोर्ट थादोरकपा लैत्रि नकल अमरमदा ngarang numitang pung 10:30 रोम ताबा मतमदा कांगपोकपी डिस्ट्रिक्ट के साइकुल रीजन ना कोनबा थिंगफाई कुकी विलेज ता कुकी अमदि नागा खुलाई पाइबसिंग मरकता खुद थोकनख्रे हाइरी थौदोक अदुदा सोकापन अमता याउखिबा लैते हाइरी कुकी सिंगना फजनखिबा नागा मिसम तरुक असि बाक्सांग ओइना फंख्रबा मतुंग ngarang numitang pung 10:30 रोमगा मिनट 95 रोम ताबा मतमदा सनापति ल्याङमै ताफौदा लैबा नागा पीपल्स फ्रंट एंड पीएफ की ऑफिस को साउनरबा नागा मियामना थुगाइखिबगा लोइना ऑफिस की पोचै सिंग ऑफिस ममांगदा पुथोक्तुना मै थाखरे हाइरी थौदोक अदुदा एनपीएफ की ऑफिस ता लैबा पोलम कया अमंग अता थोखि खुदकता मफम अदुदा सिक्योरिटी की कंगबु लाक्तुना इरांग अदु लक्सिनखि पेनत्रबा मियामना खोलाउ कयासु लाउखि हाइरी थौदोक अदु थोखिबा मतम इकान कानदना खोइ साउनरबा मियाम अदु यूएनसी की प्रेसिडेंट एनजी लोरहो की सेनापति लैबा युमगी गेट मनाक्तसो मै थादुना प्रोटेस्ट तौखिबगा लोइना महाकी मयुमदा नुंग लंगसनबा याउना एटेक कया सथखि हाइरी मफम अदुदासु पुलिस की कंगबु लाक्तुना इरांग अदु लक्सिनखि हाइरी ngarang masing yamlaba security force ki apun bakangpuna sathakhiba operation da asiba haksang oina kharam boyfaidagi phangkhraba kuki singna phaduna thamlakhiba naga khunja taruki asiba haksang adu ngarang ahing nungyai matung pung 1:9 rom taba matamda jenims ki mirel sangda yorakre asiba haksang sing security force ki kangbuna akan ba section thorangka loina jenims ki mirel sangda thamli ngasi laikhidraba sing ki haksang postmortem tawraba yai haina thajanari hojiksu maigai kyadagi asiba haksang sing launabagi tamakta mioi kya jenims ta lakpa horakre hairi खोराई का फुंग हिल्स ता जॉइंट ऑपरेशन चथाख्रे खुलाई पाइबा मिलिटेंट सिंगना खोराई का फुंग हिल्स की मनुंग चना लैरिबा खुलसिंगदा अटैक चथनबगी प्लानिंग तौरे हाइबा इंटेलिजेंस की पाव फंगबदगी खोराई का फुंग हिल्स की तोंगान तोंगान बा मफम सिंगदा जॉइंट ऑपरेशन चथाख्रे ऑपरेशन अदुगी मनुंग चना खुलाई पाइबा मिलिटेंट निपान फाबा ngamkhre loina makhoi yamlaba ko sokulai singso fagat pangamkhre masida natana matamga chunaraba matik mayai leraba nongmai yauna maru amadi landa sizinnagadaba potlam kaya so fagat kibaga loina chingi matonda लोन यादब मोंग साजिलम बंकर सिंह थुगाइख्रे जॉइंट ऑपरेशन असी मखा ताना चथखिगनी हाइरी पीओके दा पाकिस्तान आर्मी हेलीकॉप्टर क्रैश तौख्रे पाकिस्तान ऑक्युपाई कश्मीर पीओके के मुजफ्फराबाद सिटी मनाक्ता टेक्निकल गैसोइब मरम अमदगी पाकिस्तानी आर्मी हेलीकॉप्टर अमा क्रैश तौख्रे मदुदा तोंखिबा मियोय अमता हिंग्रे हाइना मिलिटरी नंगसी फोंगदोख्रे पाकिस्तान आर्मी एविएशन की MI-17 हेलीकॉप्टर अमा टेक्निकल गैसोइब अमदगी पाइखलखिबा तमदा ngasi मुजफ्फराबाद मनाक्ता क्रैश तौख्रे हाइना मिलिटरी की मीडिया विंगना स्टेटमेंट अमदा फोंगदोख्रे तोंखिबा पर्सनल पुमनमक सिख्रे हाइना कंगनबा सिबगी मसिंग पेंदना मिलिटरी ना मखा ताकी प्रोटेस्ट मूवमेंट अमगी मेंबर सिंग नमखोइबो लोकल गवर्नमेंट अदुना एंटी टेरर लॉ सिंगी मखादा थिंग मथमखिबगी मतुंग थुनमक डेमोन्स्ट्रेशन सिंग पांगथोकनी हाइना हाइखिबगा मुजफ्फराबाद ता हंदक नुमि खरनी असि मसिंग यामलबा सिक्योरिटी पर्सनल नांगाक सेंदुना थमखिबनी साउथ अफ्रीका द मियोय तरागनी थोय नोंमैना कापतुना हाटख्रे साउथ अफ्रीका की गाउचेंग प्रोविंस ता खुलाई पाइबसिंग नोंमैना कापतुना मियोय तरागनी थोय हाटख्रे अमसुंग मापन असो अपन नंगनख्रे हाइदी मियोय तरागनी थोय हलंबा अमदी मापन असो अपन नंगलंबनी हाइना चिंगनबा मियोय तरा हेनबगी खोंगुल पुलिसना लीबगी थबक चथखरे हाइदी नोंमै कापगी थौदो अदु ngarang numidang waram जोहान्सबर्ग की नोंपोक थंगबदा लैबा क्लिफलैंड की खांगपोक संग अमदा थोखिबनी हाइना पुलिस की माइकैदगी फोंगदोरख्रे ऑथोरिटी सिंगना फोंगदोरखिबदा मियादपसिंग अदुना मियोय सिंग अदु नोंमैना कापथ्रिङैगी ममांगदा अंगौबा मचुगी टोयोटा क्वांटम अमदा तोंगदुना मफम अदुदा यौरखि हाइरी मियोय सिंग अदुना मफम अदुदा थुंगलबा तुंगदा खांगपोक संग अदुगी मनुंगदा लैबा मियाम तमना माइकै कयादगी नोंमै कापसिलखिबनी हाइरी पुलिसना फोंगदोरकपा वारोल अमदा मियादपनि चिंगनबसिंग अदुना मफम अदुदा चंगसिलक्लगा तोंगानबा माइकै अनिदगी नोंमै कापसिलखिबनी हाइरी मियोय तरागनी थोय हालंबा अमसुंग मापन असोपन नंगहलमखिबा अदुगी मतंगदा थिजिन हुमजिनबसिंगना अकनबा सेक्शन थौरांग लौखतुना मियादपसिंग अदु फाननबा खोंगुल लीबगी थबक हौखिबनी हाइरी पुलिसना थाजना फोंगदोरखिबदा थौदो अदुदा चेनबसिंग फानबगीदमक तोंगान तोंगानबा थबकसिंग लौखतपा हौख्रे हाइरी मियाद अदु मियोय तरा हेनबना चथरंबा
ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯥꯎꯠ ꯑꯐ꯭ꯔꯤꯀꯥꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯃꯤꯍꯥꯟ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯔꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯒꯤ 13ꯗ ꯂꯩꯂꯣꯟ ꯋꯥꯏꯐꯥꯏ ꯈꯨꯜꯗꯒꯤ ꯐꯥꯈꯤꯕ ꯅꯥꯒꯥ ꯃꯤꯆꯝ 3ꯄꯨ ꯉꯁꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈꯤꯕ ꯊꯧꯗꯣꯛꯄꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝꯆꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯄꯒ ꯂꯣꯏꯅꯅ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯆꯝ 3ꯀꯤ ꯏꯃꯨꯡꯗ ꯑꯋꯥꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯔꯥꯏꯅ ꯂꯧꯔꯣꯏ ꯑꯃꯁꯨꯡ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯂꯣꯏ꯫ ꯃꯤꯆꯝ 3 ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯗꯨꯅ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯕ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯌꯨꯑꯦꯁꯅ ꯏꯪꯂꯦꯟꯒꯤ ꯖꯍꯥꯖ ꯑꯃꯗ ꯂꯥꯟꯗꯥꯈꯤꯕꯗ ꯃꯤꯑꯣꯏ 2 ꯃꯥꯡꯈ꯭ꯔꯦ꯫ ꯑꯣꯃꯥꯟꯒꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯈꯥꯝꯗꯨꯅ ꯊꯝꯕ ꯇꯦꯡꯀꯔ ꯑꯃꯗ ꯌꯨꯑꯦꯁꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕꯅꯤ ꯆꯤꯡꯅꯕ ꯑꯃꯗ ꯃꯤꯑꯣꯏ 2 ꯊꯤꯕ ꯈꯪꯗ꯭ꯔꯦ ꯑꯃꯁꯨꯡ ꯃꯤꯑꯣꯏ 1 ꯁꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯃꯦꯔꯤꯇꯥꯏꯝ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯕ꯭ꯔꯤꯇꯤꯁ ꯃꯦꯔꯤꯇꯥꯏꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯔꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯝꯕ꯭ꯔꯦꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯨ ꯒꯜꯐ ꯔꯤꯖꯟꯗ ꯌꯨꯑꯦꯁꯅ ꯆꯠꯊꯔꯛꯈꯤꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯔꯥꯟꯒꯤ ꯍꯤꯊꯥꯡꯐꯝꯁꯤꯡꯗ ꯑꯊꯤꯡꯕ ꯄꯤꯅꯕꯒꯤ ꯊꯧꯑꯣꯡ ꯑꯃꯒ ꯂꯣꯏꯅꯅ ꯌꯨꯑꯦꯁꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯍꯥꯏꯅꯁꯨ ꯕ꯭ꯔꯤꯇꯤꯁ ꯃꯦꯔꯤꯇꯥꯏꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯔꯝ ꯑꯗꯨꯅ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯊꯝꯂꯛꯈꯤ꯫ ꯃꯦꯔꯤꯟ ꯇ꯭ꯔꯥꯐꯤꯛꯅ ꯊꯝꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯌꯨꯑꯦꯁꯅ ꯃꯤꯁꯥꯏꯜ ꯀꯥꯞꯁꯤꯟꯈꯤꯕ ꯇꯦꯡꯀꯔ ꯑꯗꯨ ꯁꯔꯨꯛ ꯈꯔꯗꯤ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛꯇ ꯂꯥꯟꯃꯤ 2 ꯁꯤꯔꯦ꯫ ꯖꯝꯃꯨ ꯑꯦꯟ ꯀꯥꯁꯃꯤꯔꯒꯤ ꯕꯥꯔꯥꯃꯨꯜꯂꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯎꯔꯤ ꯁꯦꯛꯇꯔꯒꯤ ꯂꯥꯏꯟ ꯑꯣꯐ ꯀꯟꯇ꯭ꯔꯣꯜ (LOC)ꯗ ꯁꯣꯏꯕꯗꯒꯤ ꯊꯣꯛꯈꯤꯕ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯑꯥꯔꯃꯤ ꯄꯔꯁꯣꯅꯦꯜ 2 ꯁꯤꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯔꯁꯣꯅꯦꯜ 2 ꯑꯗꯨ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ ꯉꯥꯛꯇꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯅꯕ ꯄꯨꯈꯠꯄꯗ ꯂꯥꯏꯌꯦꯡꯁꯪ ꯌꯧꯕ ꯉꯝꯗꯅ ꯁꯤꯈꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯔꯛꯄ ꯂꯩꯇ꯭ꯔꯤ ꯑꯃꯁꯨꯡ ꯄꯣꯛꯈꯥꯏꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯑꯐꯒꯥꯟ ꯐꯥꯏꯇꯔ 23 ꯍꯥꯠꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯅ ꯑꯐꯒꯥꯅꯤꯁꯇꯥꯟꯒ ꯉꯝꯈꯩ ꯂꯣꯟꯅꯕ ꯃꯐꯝ ꯀꯌꯥꯗ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔ 23 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯇꯥꯎꯜꯂꯥ ꯇꯥꯔꯥꯜꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁ Xꯇ ꯊꯝꯂꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯉꯝꯈꯩꯒꯤ ꯁꯔꯨꯛꯁꯤꯡꯗ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯆꯠꯊꯈꯤꯕ ꯅꯣꯡꯊꯛꯀꯤ ꯂꯥꯟꯗꯥ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯇꯥꯂꯤꯕꯥꯟꯒꯤ ꯂꯣꯠꯐꯝꯁꯤꯡꯗ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕ ꯑꯗꯨꯗ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔ 23 ꯍꯥꯠꯈꯤ ꯑꯃꯁꯨꯡ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃ, ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯊꯝꯐꯝ ꯑꯃ ꯑꯃꯁꯨꯡ ꯇꯤꯇꯤꯄꯤꯒꯤ ꯀꯃꯥꯟꯗꯔ ꯑꯂꯤꯝ ꯈꯥꯟ ꯈꯨꯁꯥꯂꯤ ꯑꯃꯗꯤ ꯑꯈꯇꯔ ꯃꯣꯍꯝꯃꯗ ꯖꯥꯅꯤ ꯈꯦꯜꯒꯤ ꯂꯩꯐꯝꯁꯤꯡ ꯃꯥꯡ ꯇꯥꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯇꯥꯂꯤꯕꯥꯟ ꯐꯥꯏꯇꯔ ꯀꯌꯥ ꯍꯥꯠꯈꯤꯕ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ 9ꯗ ꯃꯨꯁꯥꯗꯔꯥꯒꯤ ꯐꯦꯗꯔꯦꯜ ꯀꯟꯁꯇꯦꯕ꯭ꯌꯨꯂꯔꯤꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯄꯣꯁ ꯑꯃꯗ ꯂꯥꯟꯗꯥ ꯆꯠꯊꯗꯨꯅ ꯑꯀꯤ ꯑꯈꯪ ꯊꯣꯛꯍꯟꯈ꯭ꯔꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯑꯣꯏꯅꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯑꯊꯥꯎꯜꯂꯥ ꯇꯥꯔꯥꯔꯅ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯊꯝꯂꯛꯈꯤ꯫ ꯊꯥ ꯑꯁꯤꯒꯤ 2ꯗꯁꯨ ꯅꯣꯔꯊ ꯋꯥꯖꯤꯔꯤꯁ꯭ꯇꯥꯟꯗ ꯂꯩꯕ ꯃꯤꯂꯤꯇꯔꯤ ꯄꯣꯁ ꯑꯃꯗ ꯁꯨꯁꯥꯏꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯃꯥꯡ ꯊꯥꯒꯤ 9ꯗꯁꯨ ꯈꯥꯏꯕꯔ ꯄꯈꯇꯨꯟꯈ꯭ꯋꯥ ꯄ꯭ꯔꯣꯚꯤꯟꯁꯇ ꯂꯩꯕ ꯕꯅꯨꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯁꯨꯁꯥꯏꯗ ꯕꯣꯝꯕꯤꯡ ꯇꯧꯗꯨꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯍꯩꯁꯤꯡꯂꯕ ꯂꯥꯟꯃꯤꯁꯤꯡꯅ ꯉꯔꯥꯡ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟꯗꯥ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅ ꯑꯇꯥꯎꯜꯂꯥ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟꯗꯥ ꯑꯗꯨꯕꯨ ꯑꯐꯒꯥꯟ ꯂꯩꯉꯥꯛꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯁꯤꯈ꯭ꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ 13ꯗꯤ ꯃꯤꯆꯝꯅꯤ ꯍꯥꯏꯔꯤ꯫ ꯁꯤꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯑꯉꯥꯡꯁꯤꯡꯅꯤ ꯍꯥꯏꯅ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯆꯤꯐ ꯁ꯭ꯄꯣꯛꯁꯃꯦꯟ ꯖꯕꯤꯕꯨꯜꯂꯥ ꯃꯨꯖꯥꯍꯤꯗꯅ ꯐꯣꯡꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯅ ꯀꯨꯅꯥꯔ, ꯈꯣꯁ ꯑꯃꯁꯨꯡ ꯄꯛꯇꯤꯀꯥꯗ ꯆꯠꯊꯔꯛꯈꯤꯕ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯂꯥꯟꯗꯥꯗ ꯑꯉꯥꯡ 13, ꯅꯨꯄꯤ 1 ꯑꯃꯁꯨꯡ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ 1 ꯁꯤꯈ꯭ꯔꯒ ꯅꯨꯄꯤ ꯑꯃꯁꯨꯡ ꯑꯉꯥꯡ 13ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯑꯐꯒꯥꯟ ꯂꯩꯉꯥꯛꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯂꯤꯆꯠ ꯑꯗꯨ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯑꯇꯝꯅꯅ ꯂꯥꯟꯗꯥꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯀꯥꯏꯕꯗ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤ 18 ꯁꯤꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯨꯖꯥꯐꯔꯕꯥꯗ ꯃꯅꯥꯛꯇ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯒꯤ Mi-17 ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯀꯥꯏꯕꯗ ꯂꯥꯟꯃꯤ 18 ꯁꯤꯈ꯭ꯔꯦ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯥꯏꯈꯠꯂꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯁꯣꯏꯕ ꯂꯩꯕꯗꯒꯤ ꯀꯥꯏꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯍꯥꯟꯅ ꯐꯪꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯃꯤꯁꯤꯡ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯊꯕꯛꯁꯤꯡ ꯇꯧꯕꯅꯤ ꯑꯃꯁꯨꯡ ꯑꯍꯦꯟꯕ ꯂꯥꯟꯃꯤꯁꯤꯡꯁꯨ ꯄꯥꯀꯤꯁꯇꯥꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯤꯕ ꯅꯤꯂꯨꯝ ꯚꯦꯂꯤ ꯁꯦꯛꯇꯔꯗ ꯍꯣꯟꯗꯣꯛ ꯍꯣꯟꯖꯤꯟ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯒꯤ ꯀ꯭ꯔꯨ ꯃꯦꯝꯕꯔ ꯑꯃꯅ ꯏꯃꯔꯖꯦꯟꯁꯤ ꯂꯦꯟꯗꯤꯡ ꯇꯧꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯈꯤ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯐꯪꯈꯤ ꯑꯗꯨꯃꯛꯄꯨ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯀꯥꯏꯈꯤꯕꯅꯤ꯫ ꯔꯦꯁꯀ꯭ꯌꯨ ꯑꯃꯁꯨꯡ ꯔꯤꯀꯚꯔꯤ ꯇꯤꯝꯁꯤꯡꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯄꯔꯦꯁꯟꯁꯤꯡꯁꯨ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯕꯒꯤꯗꯃꯛ ꯏꯟꯀ꯭ꯋꯥꯔꯤ ꯆꯠꯊꯅꯕ ꯕꯣꯔꯗ ꯑꯃꯗ ꯌꯥꯊꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯏꯟꯇꯔ ꯁꯔꯚꯤꯁꯦꯁ ꯄꯕ꯭ꯂꯤꯛ ꯔꯤꯂꯦꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯅꯤꯡ ꯑꯜ ꯅꯤꯅꯣ ꯒꯣꯖꯤꯂꯥ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯥꯛꯂꯒꯅꯤ꯫ ꯈꯝ ꯊꯦꯡꯅ ꯁꯥꯕꯒꯤ ꯑꯆꯧꯕ ꯆꯩꯊꯦꯡ ꯄꯤꯒꯗꯧꯔꯤꯕ ꯑꯜ ꯅꯤꯅꯣ ꯒꯣꯖꯤꯂꯥ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯌꯧꯔꯛꯂꯒꯅꯤ ꯍꯥꯏꯅ
World Meteorological Organization WMO gi maikaidagi chaksin wafam thamlakre. WMO gi report asigi matugina El Nino Godzilla chahi asigi September thadagi hauraga mathang chahi 2027 fawba malem sinba thungna khamthengna sabage chokjai theng ama piragani. Nong chubagi chang yamna hanthakibana maram oiraga leibak kayada ikangi awaba mayoknaragani. Chaitheng sing asi India da su chawna phangani. United States Geological Survey ki matung inasu Pacific Ocean gi lainung da sabagi chang khamthengna hengalakre. El Nino chahi tarar ki manung da amumuk thoi chahi asigi lakadoriba September tha asina El Nino Godzilla gi khwaidagi sathiba chaitheng phangani haina warning tawrakre. WMO gi warning asina takpadi India da kumgi nong tabagi chang yamna nemnaba yai. Edinburgh University की Climate System Science की Professor Gavi Hagerl na The Independent da phongdorakibagi matung ina El Nino Godzilla gi chaitheng malem sin mathungna phangani. Maramdi samudra gi lainung da sabagi chang khamthengna hengalakpana maram oiraga samudra gi ising su sarakpana maram oiraga sabagi chang hengalakani haidi. Houjik Pacific Ocean gi mafam kayada oceanic heatwave lakpa hokre. Sabagi chang hengalakpana maram oiraga Australia gi umangda mai chapagi thawong Houjik thokli karigumba Godzilla El Nino gi saglon ka hena sathiraklabadi chahi kaya malem da awaba amadi khudong chadaba kaya soidana mayoknagani. Food supply chain da chawna chaitheng pirakadaba maramna pochagi mamal tangkhalakani loinana samudra da laiba thawai panba jiba kaya so mutkhiba yabagi akiba fawba leire hari.